ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯥꯒꯤꯔꯥ? ꯄꯟꯊꯨꯡ ꯌꯧꯅ ꯄꯨꯕꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯀꯥꯏꯍꯧꯕꯤꯔꯤꯕ? ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ ꯈꯟꯕꯒꯤꯔꯥ? ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒꯤ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯅꯕꯒꯤꯔꯥ? ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯅꯈꯨꯠꯃꯛꯅ ꯊꯨꯒꯥꯏꯕꯤꯔꯝꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯋꯥꯅ ꯑꯃꯨꯛ ꯁꯝꯖꯤꯟꯖꯔꯕ ꯇꯨꯡꯁꯤꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯄꯟꯊꯨꯡ ꯇꯝꯅ ꯄꯨꯕꯤꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯥꯏ ꯂꯩꯈ꯭ꯔꯕ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯤꯔꯛꯂꯤꯕ? ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯏꯐꯝꯗ ꯊꯝꯂꯝꯕ ꯊꯥꯖꯕ ꯀꯌꯥꯁꯨ ꯉꯁꯤꯗꯤ ꯏꯐꯝꯗꯒꯤ ꯊꯥꯖꯕ ꯃꯥꯡꯂꯛꯂꯦ꯫ ꯀꯩꯒꯤꯅꯣ ꯏꯐꯝꯗ ꯇꯥꯠꯇꯅ ꯀꯥꯏꯍꯧꯔꯤꯕꯁꯦ? ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯕꯗꯤ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯧꯕꯤꯔꯛꯇꯕ, ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫